ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯨꯍꯣꯡꯗꯧꯕ ꯀꯩꯅꯥꯗ ꯄꯣꯠꯁꯦꯝ ꯇꯧꯔꯝꯕ. ꯋꯥꯔꯤ ꯑꯁꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤ ꯑꯃꯈꯛꯅꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯑꯩꯅ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ. ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ. ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯋꯥꯔꯤ ꯑꯁꯤ ꯏꯁꯥꯃꯛꯇ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯊꯥꯖꯗꯕ ꯑꯃꯈꯛꯅꯤ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯋꯥꯁꯦꯝ ꯖꯥꯗꯨ ꯍꯥꯏꯕꯁꯤꯕꯨ ꯂꯩꯔꯤꯕ꯭ꯔꯥ? ꯑꯣꯏꯗꯕ ꯄꯥꯗꯕ ꯋꯥꯈꯜꯅ ꯁꯥꯒꯠꯄꯅꯤ, ꯚꯥꯞꯅ ꯁꯥꯒꯠꯄ ꯑꯟꯙꯕꯤꯁ꯭ꯋꯥꯁꯅꯤ ꯍꯥꯏꯅ ꯈꯟꯅꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯋꯥꯁꯦꯝ ꯖꯥꯗꯨ ꯍꯥꯏꯕꯁꯦ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯖꯤꯜꯂꯨꯕ ꯃꯇꯝꯗꯁꯨ ꯂꯩꯇꯦ. ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯁꯨ ꯂꯩ ꯍꯥꯏꯕꯗꯨꯅꯤ. ꯋꯥꯔꯤ ꯑꯁꯤ ꯑꯩ ꯏꯁꯥꯃꯛꯇ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ. ꯃꯁꯤ ꯑꯩꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯦ. ꯑꯩꯅ ꯋꯥꯔꯤꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯒ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯈꯪꯕ ꯌꯥꯎꯔꯒꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯪꯒꯤ ꯋꯥꯈꯜꯅꯅꯤ ꯍꯥꯏꯔꯒꯁꯨ ꯃꯗꯨ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ. ꯑꯃꯗꯤ ꯑꯩꯍꯥꯛꯅ ꯏꯊꯣꯛꯆꯕ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯨꯗꯤꯡꯃꯛ ꯁꯦꯝꯗꯣꯛꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯊꯝꯖꯔꯒ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯍꯧꯖꯔꯒꯦ. ꯑꯩꯒꯤ ꯃꯤꯡ ꯅꯥꯎꯕꯤꯆꯥ ꯀꯧꯖꯩ. ꯂꯩꯐꯝꯗꯤ ꯂꯣꯠꯆꯒꯦ. ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ 4ꯅꯤ. ꯅꯨꯄꯥ 2, ꯅꯨꯄꯤ 2. ꯑꯩꯒꯤ ꯏꯊꯛꯇ ꯏꯆꯦ ꯂꯩ. ꯑꯩ ꯃꯇꯝꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯒ ꯆꯍꯤ 5ꯔꯣꯝ ꯈꯪꯅꯔꯕ ꯃꯇꯨꯡ ꯏꯁꯥ ꯌꯥꯅꯗꯨꯅ ꯆꯦꯜꯂꯤ. ꯑꯩꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯐꯩ, ꯅꯤꯁꯥ ꯆꯥꯗꯦ, ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯏ. ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯅꯨꯄꯥ ꯈꯔ ꯅꯨꯄꯤꯗ ꯁꯥꯟꯅꯕ, ꯑꯣꯠꯄ ꯅꯩꯕ ꯍꯥꯏꯕꯗꯣ ꯃꯗꯨꯃꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯇ꯭ꯔꯦ. ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯁꯨ ꯃꯥ ꯑꯗꯨꯃꯛ ꯐꯩ. ꯃꯥꯅ ꯐꯕꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯃꯤꯕꯅꯤ ꯍꯥꯏꯖꯒꯦ. ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯦꯜꯂꯦ. ꯑꯍꯜ ꯂꯃꯟꯁꯤꯡ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯑꯃꯔꯣꯝꯗꯤ ꯌꯩꯊꯣꯛꯑꯦ. ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝꯗꯤ ꯐꯠꯇꯕꯅ ꯏꯃꯥꯅ ꯂꯂꯣꯟꯕꯗꯒꯤ ꯐꯪꯉꯛꯄ ꯁꯦꯟꯗꯣꯡ ꯈꯔꯅ ꯕꯖꯥꯔꯗꯒꯤ ꯑꯍꯣꯡ ꯑꯆꯥꯎ ꯑꯍꯣꯡꯕ ꯁꯨꯝ ꯂꯩꯁꯤꯜꯂꯛꯑꯦ. ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯍꯦꯟꯕ ꯄꯣꯠꯇꯤ ꯍꯥꯞꯄ ꯉꯝꯃꯣꯏꯅ ꯍꯥꯏ. ꯃꯗꯣ ꯑꯩ ꯀꯩꯁꯨ ꯈꯜꯂꯨꯗꯦ. ꯑꯁꯨꯝꯅ ꯑꯩꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯏ. ꯑꯗꯨꯅ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯅ ꯑꯩꯕꯨ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯥꯛꯀꯧꯕꯤ. ꯃꯣꯏꯅ ꯑꯗꯨꯝꯅ ꯇꯧꯕꯤꯕꯗ ꯎꯔꯒ ꯀꯞꯅꯤꯡꯕꯁꯨ ꯌꯥꯎꯈꯤ. ꯏꯊꯟꯗꯁꯨ ꯈꯟꯖꯩ. ꯑꯩꯅ ꯍꯥꯟꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯉꯩ, ꯂꯣꯏꯅꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯉꯥꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯋꯥꯇꯥ, ꯂꯤꯆꯠ ꯁꯥꯖꯠ ꯌꯥꯎꯈ꯭ꯔꯕꯁꯨ ꯏꯗꯣꯝꯆꯥ, ꯏꯅꯦ ꯅꯣꯏꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯊꯃꯣꯏꯗ ꯏꯊꯟꯗ ꯈꯟꯖꯈꯤ. ꯈꯪꯗꯦ, ꯍꯟꯗꯛ ꯃꯔꯛꯁꯦ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ. ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯅꯥꯎꯅꯨꯄꯥ, ꯑꯩꯒꯤ ꯀꯀꯥꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯕꯨ ꯆꯥꯛ ꯀꯧꯕꯤ. ꯑꯩꯉꯣꯟꯗ ꯅꯪꯅ ꯑꯄꯥꯝꯕ ꯀꯔꯤ ꯀꯔꯤ ꯑꯦꯟꯁꯥꯡ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯉꯟꯇꯥ ꯂꯥꯛꯇꯨꯅ ꯍꯪꯉꯦ. ꯀꯀꯥꯒꯤ ꯅꯨꯄꯤꯁꯦ ꯃꯁꯥꯒꯤ ꯑꯣꯏꯅ ꯍꯥꯟꯅꯗꯒꯤ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯦ. ꯑꯗꯨꯅ ꯑꯩꯒꯁꯨ ꯈꯔ ꯀꯣꯏꯅꯩ. ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯗꯤ ꯏꯗꯣꯝꯆꯥꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯧꯔꯝꯃꯦ. ꯏꯗꯣꯝꯆꯥ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏ, ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤ ꯍꯥꯟꯅꯗꯤ ꯋꯥ ꯀꯌꯥ ꯉꯥꯡꯗꯕꯅꯤ, ꯉꯁꯤꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯗ, ꯀꯔꯤ ꯅꯤꯁꯥ ꯆꯥꯔꯛꯆꯥꯅꯣ? ꯏꯆꯦꯒꯤ ꯋꯥꯗꯨꯗ ꯏꯃꯥꯅ ꯆꯩꯍꯜꯂꯤ. ꯇꯥꯅꯤꯡꯗꯦꯀꯣ, ꯃꯤ ꯅꯨꯡꯁꯤꯗꯅ ꯇꯧꯖꯔꯤꯅꯤ, ꯅꯪꯒꯤ ꯀꯥꯔꯟꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕ? ꯏꯃꯥꯒꯤ ꯃꯇꯧꯗꯨꯗ ꯏꯃꯥꯗ ꯌꯦꯡꯉꯒ ꯑꯩꯒꯤ ꯏꯆꯦꯒ ꯄꯨꯟꯅ ꯅꯣꯛꯈꯤ. ꯅꯨꯃꯤꯗꯥꯡ ꯌꯧꯁꯤꯜꯂꯛꯏ. ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯤ ꯏꯃꯥꯅ ꯂꯣꯏꯁꯤꯜꯂꯒꯦ. ꯅꯕꯥꯅꯤ ꯅꯗꯣꯝꯆꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯨꯁꯣ. ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ, ꯃꯇꯩ ꯃꯅꯥꯎ ꯈꯛꯇꯅꯤ. ꯃꯆꯥ ꯑꯃꯇꯪ ꯌꯥꯎꯖꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ. ꯃꯌꯥꯝ, ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯁꯦ ꯃꯆꯥ ꯌꯥꯎꯗ꯭ꯔꯤ. ꯆꯍꯤꯁꯨ ꯌꯥꯝꯅ ꯂꯤꯔꯨꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯃꯣꯏꯁꯨ ꯃꯥꯏꯕ ꯗꯣꯛꯇꯔ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯦ. ꯑꯗꯨꯕꯨ ꯑꯣꯏꯗꯦ. ꯃꯤꯅ ꯑꯉꯥꯡ ꯑꯃ ꯌꯣꯛꯑꯣꯅ ꯍꯥꯏ. ꯑꯗꯨꯕꯨ ꯏꯗꯣꯝꯆꯥꯅꯗꯤ ꯑꯉꯥꯡꯗꯣ ꯌꯣꯛꯄ ꯄꯥꯝꯃꯤ, ꯀꯀꯥꯅꯗꯤ ꯌꯥꯗꯦ. ꯏꯃꯥꯅ ꯍꯥꯏꯕꯗꯒꯤ ꯏꯆꯦꯒ ꯑꯩꯒ ꯆꯠꯂꯦ. ꯏꯗꯣꯝꯆꯥꯁꯨ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯝꯃꯦ. ꯏꯆꯦꯒ ꯑꯩꯒꯁꯨ ꯌꯥꯎꯒꯦ ꯇꯧꯏ. ꯑꯗꯨꯕꯨ ꯏꯗꯣꯝꯆꯥꯅ ꯌꯥꯎꯒꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ. ꯈꯨꯠꯐꯥꯎ ꯐꯥꯏ. ꯅꯨꯡꯉꯥꯏꯅ ꯇꯤꯚꯤ ꯌꯦꯡꯉꯒ ꯂꯩꯔꯨꯁꯣ, ꯅꯣꯏ ꯑꯃꯇ ꯉꯁꯤꯗꯤ ꯌꯥꯎꯕ ꯌꯥꯔꯣꯏ. ꯏꯗꯣꯝꯆꯥꯅꯅꯦ ꯉꯝꯅꯕ ꯇꯧꯅꯤ.
ꯍꯥꯏꯕꯗꯒꯤ ꯑꯩꯒ ꯏꯆꯦꯒ ꯇꯤꯚꯤ ꯌꯦꯡꯉꯒ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛꯁꯨ ꯂꯣꯏꯔꯦ꯫ ꯃꯊꯦꯜꯗꯣ 5ꯅꯤ: ꯌꯦꯟ ꯊꯣꯡꯕ ꯑꯃ, ꯉꯥ ꯊꯣꯡꯕ ꯑꯃ, ꯆꯝꯐꯨꯠ, ꯏꯔꯣꯝꯕ, ꯆꯝꯊꯣꯡ꯫ ꯑꯩꯒ ꯏꯆꯦꯒ ꯑꯃ ꯐꯝꯃꯤꯟꯅꯩ, ꯀꯀꯥ ꯑꯃ ꯇꯣꯉꯥꯟꯅ ꯐꯝꯃꯦ꯫ ꯑꯗꯨꯒ ꯏꯆꯦꯅ ꯏꯗꯣꯝꯆꯥꯗ, ꯏꯗꯣꯝꯆꯥꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯦ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯅꯣꯏ ꯆꯥꯔꯣ, ꯑꯩ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯄꯤꯔꯛꯀꯦ, ꯅꯣꯏꯗ ꯄꯨꯛ ꯊꯟꯅ ꯆꯥꯎ꯫ ꯌꯥꯔꯅꯤꯗ ꯏꯗꯣꯝꯆꯥ, ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯣ ꯀꯅꯥꯅ ꯆꯥꯗꯣꯏꯅꯣ? ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯦ꯫ ꯌꯥꯔꯦ, ꯉꯁꯤꯒꯤꯗꯤ ꯏꯗꯣꯝꯆꯥꯅ ꯅꯣꯏꯒꯤ ꯁꯦꯕꯥ ꯇꯧꯗꯣꯏꯅꯦ, ꯅꯣꯏꯗꯨꯝ ꯍꯥꯎꯅ ꯆꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯆꯥꯒꯦ ꯇꯧꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯏꯆꯦꯅ ꯆꯥꯛ ꯍꯥꯟꯅ ꯍꯨꯛꯀꯦꯅ ꯇꯧꯕ ꯃꯇꯝꯗ ꯏꯗꯣꯝꯆꯥꯅ ꯍꯥꯏ, ꯉꯥꯏꯈꯣ, ꯉꯁꯤꯗꯤꯅꯦ ꯅꯥꯎꯕꯤ ꯍꯥꯟꯅ ꯆꯥꯍꯜꯂꯣ, ꯃꯥ ꯆꯥꯛꯀꯧꯕꯅꯤꯅ ꯃꯥꯅ ꯍꯥꯟꯅ ꯆꯥꯛꯈꯣꯝ ꯑꯃꯇꯪ ꯍꯥꯟꯅ ꯆꯥꯍꯜꯂꯣ꯫ ꯏꯗꯣꯝꯆꯥꯒꯤ ꯋꯥꯗꯨꯗ ꯏꯆꯦꯒ ꯏꯕꯥꯅꯤ ꯌꯦꯡꯅꯩ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯑꯍꯦꯟꯕ ꯋꯥꯈꯜꯗꯤ ꯈꯜꯂꯨꯗ꯭ꯔꯦ꯫ ꯏꯗꯣꯝꯆꯥꯅ ꯍꯥꯏꯁꯦ ꯂꯥꯏꯒꯤ ꯋꯥꯌꯦꯟꯀ ꯂꯩꯔꯝꯅꯤ ꯈꯜꯂꯒ ꯑꯩꯅ ꯆꯥꯛꯇꯣ ꯍꯥꯟꯅ ꯆꯥꯔꯦ꯫ ꯑꯁ, ꯅꯨꯃꯤꯠꯇꯨꯗ ꯍꯥꯎꯈꯤꯕ ꯑꯦꯟꯁꯥꯡꯗꯣ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯎꯗꯣ ꯀꯥꯎꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯑꯩ ꯅꯨꯃꯤꯠꯇꯣ ꯍꯥꯎꯅ ꯐꯖꯅ ꯆꯥꯏ꯫ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯗꯣꯝꯆꯥꯅ ꯌꯥꯗꯕꯗꯒꯤ ꯈꯨꯠ ꯍꯥꯝꯇꯣꯛꯑꯦ꯫ ꯑꯩꯈꯣꯏ ꯆꯠꯂꯒꯦꯅ ꯇꯧꯕ ꯃꯇꯝꯗ ꯏꯗꯣꯝꯆꯥꯅ ꯍꯥꯏꯔꯛꯈꯤ, ꯉꯥꯏꯈꯣ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯗꯧꯕ ꯋꯥꯠꯂꯤ꯫ ꯂꯨꯈꯥꯛ ꯅꯝꯁꯤꯟꯕꯁꯦ ꯅꯨꯡꯉꯥꯏꯇꯦ, ꯏꯗꯣꯝꯆꯥ ꯂꯨꯈꯥꯛꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦ, ꯅꯣꯏ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯝꯃꯣ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯏꯗꯣꯝꯆꯥ ꯂꯣꯏꯔꯛꯄ ꯉꯥꯏ꯫ ꯊꯕꯛꯁꯨ ꯏꯗꯣꯝꯆꯥꯅ ꯌꯥꯗꯕꯅꯤꯅ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯗꯣꯝꯆꯥꯁꯦ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯦ꯫ ꯑꯩꯅ, ꯏꯗꯣꯝꯆꯥ ꯂꯣꯏꯔꯕꯣ? ꯉꯁꯤꯗꯤ ꯑꯩ ꯀ꯭ꯋꯥ ꯑꯃ ꯂꯩꯒꯦ ꯂꯥꯛꯑꯣ꯫ ꯃꯗꯨꯗ ꯏꯗꯣꯝꯆꯥꯅ, ꯑꯩꯗꯤ ꯀ꯭ꯋꯥꯁꯨ ꯆꯥꯗꯅ, ꯌꯥꯔꯦ ꯑꯩꯅ ꯑꯣꯏꯅ ꯂꯩꯕꯤꯔꯒꯦ꯫ ꯍꯩꯃꯥ, ꯑꯩꯗꯤ ꯏꯗꯣꯝꯆꯥꯁꯦ ꯀ꯭ꯋꯥ ꯆꯥꯏꯅ ꯂꯩꯅꯦ꯫ ꯆꯥꯗꯦ, ꯐꯔꯦ, ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯗꯣꯝꯆꯥꯅ ꯐꯝꯃꯦꯟꯗ ꯐꯛ ꯑꯃ ꯊꯥꯔꯒ, ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ, ꯏꯗꯣꯝꯆꯥ ꯕꯣꯔꯒ ꯅꯤꯗꯧꯅꯦ, ꯅꯣꯏꯅ ꯐꯖꯅ ꯄꯤꯗꯧꯅꯤꯀꯣ꯫ ꯏꯗꯣꯝꯆꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯣ ꯑꯩ ꯀꯩꯁꯨ ꯈꯜꯂꯨꯗꯦ, ꯅꯣꯛꯑꯒ ꯑꯗꯨꯝ ꯍꯥꯏ, ꯄꯤꯔꯒ ꯂꯣꯏꯔꯦ ꯏꯗꯣꯝꯆꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯐꯛꯇ ꯐꯝꯊꯩ꯫ ꯏꯗꯣꯝꯆꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯒ ꯐꯅꯦꯛ ꯑꯃꯒ ꯂꯨꯄꯥ 10 ꯆꯞꯄꯤ ꯑꯃꯒ ꯄꯨꯔꯒ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯡꯗ ꯊꯝꯃꯒ, ꯉꯁꯤꯗꯒꯤ ꯑꯩ ꯏꯆꯥ ꯌꯥꯎꯖꯔꯒꯦ, ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯕ ꯐꯪꯖꯔꯒꯦ, ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯖꯔꯒꯦ ꯍꯥꯏꯗꯨꯅ ꯏꯗꯣꯝꯆꯥꯗꯣ ꯀꯞꯄꯒ ꯑꯩꯉꯣꯟꯗ ꯈꯣꯏꯔꯝꯃꯛꯈꯤ꯫ ꯑꯩ ꯏꯗꯣꯝꯆꯥꯒꯤ ꯃꯑꯣꯡꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯗꯣꯝꯆꯥꯅ ꯋꯥꯖꯔꯤꯕꯗꯣ ꯑꯩꯉꯣꯟꯗ ꯐꯥꯎꯕꯒꯨꯝ ꯆꯞ ꯆꯥꯅ ꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯈꯤ, ꯏꯗꯣꯝꯆꯥ, ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯗꯨꯅ ꯅꯆꯥ ꯅꯨꯄꯥ ꯅꯨꯄꯤ ꯄꯣꯛꯄ ꯑꯣꯏꯖꯔꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯗꯣꯝꯆꯥꯗ ꯕꯣꯔ ꯄꯤꯈꯤ꯫ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯁꯨ ꯏꯗꯣꯝꯆꯥꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯑꯦ꯫ ꯏꯗꯣꯝꯆꯥꯁꯨ ꯉꯁꯤꯗꯤ ꯃꯥ ꯊꯤꯟꯗꯣꯛꯑꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯏꯗꯣꯝꯆꯥꯅ ꯄꯤꯔꯛꯄ ꯄꯣꯠꯁꯤꯡꯗꯣ ꯄꯨꯗꯨꯅ ꯂꯥꯛꯑꯦ, ꯑꯗꯨꯒ ꯏꯃꯥꯗ ꯍꯔꯥꯎꯅ ꯇꯝꯖꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯃꯥꯗꯗꯤ ꯏꯗꯣꯝꯆꯥꯅ ꯕꯣꯔꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯃꯗꯤ ꯑꯩ ꯇꯝꯗ꯭ꯔꯦ꯫ ꯑꯗꯨꯒꯗꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯊꯤꯅ ꯉꯥꯡꯈꯤ, ꯀꯅꯥꯅ ꯆꯥꯛ ꯀꯧꯔꯒ ꯁꯨꯃꯥꯏꯅ ꯗꯈꯤꯅ ꯇꯧꯅꯩ, ꯇꯍꯣꯏꯗꯦꯆꯣ ꯄꯤꯊꯣꯛꯎꯆꯣꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯒ ꯏꯆꯦꯒꯅ ꯑꯣꯏꯅ ꯏꯃꯥꯗ ꯑꯣꯟꯈꯠꯂꯒ ꯉꯥꯡꯉꯤ, ꯀꯃꯥꯏꯅ ꯄꯣꯠꯁꯤꯕꯨ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯍꯟꯗꯣꯛꯇꯣꯏꯅꯣ? ꯃꯤꯅ ꯅꯨꯡꯁꯤꯗꯅ ꯄꯤꯔꯛꯑꯒ ꯏꯃꯥꯒꯤ ꯐꯠꯇꯅ ꯈꯟꯕꯗꯣ ꯇꯧꯔꯛꯀꯅꯣ ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯩꯊꯠꯂꯒ ꯉꯥꯡꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯨꯍꯣꯡꯉꯦ꯫ ꯑꯩꯅ ꯂꯨꯍꯣꯡꯉꯛꯏꯕ ꯅꯨꯄꯥ ꯃꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯊꯥꯖꯗꯕ ꯃꯤ ꯑꯣꯏꯅ ꯑꯣꯏ꯫ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯍꯥꯟꯅ ꯃꯇꯝ ꯑꯃꯗ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯝꯕ, ꯂꯧꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯗꯨꯅ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯦꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯀꯨꯕꯣꯛꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯉꯥꯎꯁꯤꯟꯅꯕ ꯑꯣꯛꯇꯕꯅ ꯂꯩꯔꯤꯕ ꯌꯨꯝꯐꯝꯁꯤ ꯅꯠꯇꯅ ꯑꯇꯩ ꯑꯝꯇ ꯂꯩꯇ꯭ꯔꯦ, ꯂꯣꯏꯅꯃꯛ ꯌꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯌꯥꯎꯖꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯇꯤꯚꯤ ꯁꯤꯂꯤꯟꯗꯔ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯂꯣꯏꯅ ꯌꯣꯟꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ, ꯃꯔꯝꯗꯤ ꯑꯩꯅ ꯉꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯂꯦꯞꯁꯤꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯟꯇꯣꯛꯑꯦ꯫ ꯃꯌꯥꯝ, ꯑꯩ ꯏꯁꯥ ꯊꯥꯒꯠꯆꯕꯒꯤ ꯋꯥ ꯅꯠꯇꯦ, ꯑꯩꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯖꯩ꯫ ꯑꯩ ꯇꯣꯜꯂ ꯇꯥꯔꯕ ꯃꯃꯥ ꯃꯄꯥ ꯂꯩꯖꯗꯕ ꯃꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯏꯅꯥꯛ ꯈꯨꯟꯕ ꯈꯔꯅ ꯂꯥꯏꯔꯕꯕꯨ ꯍꯟꯊꯅ ꯌꯦꯡꯗꯨꯅ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨꯒ ꯑꯩꯈꯣꯏꯒ ꯄꯨꯜꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯃꯇꯧꯀꯌꯥ ꯎꯠꯈꯤꯕ ꯑꯩꯁꯨ ꯊꯦꯡꯅꯔꯛꯑꯦ꯫ ꯑꯗꯨꯅ ꯑꯩ ꯂꯥꯏꯔꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫
ꯃꯁꯤ ꯂꯣꯏꯅꯃꯛꯇ ꯍꯥꯏꯖꯕꯗꯤ ꯅꯠꯇꯦ ꯎꯍꯩ ꯄꯥꯟꯕ ꯎꯄꯥꯟꯗꯤ ꯃꯔꯨ ꯂꯨꯏ ꯍꯥꯏꯕꯗꯨꯅꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯑꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗꯁꯨ ꯑꯋꯥꯕꯗꯤ ꯑꯗꯨꯝ ꯊꯦꯡꯅꯔꯛꯄꯅꯤꯅ ꯁꯤꯗ ꯑꯋꯥꯕ ꯈꯥꯡꯕꯗ ꯑꯋꯥꯕ ꯑꯣꯏꯗꯦ ꯋꯥꯕꯒꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯏ ꯆꯦꯡ ꯐꯥꯎꯕ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯆꯔꯥ ꯍꯦꯟꯕ ꯀꯣꯡꯒꯥꯏꯅꯤ ꯅꯨꯄꯥ ꯃꯌꯨꯝꯁꯤꯒꯤꯅꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯐꯩ ꯅꯤꯁꯥ ꯆꯥꯗꯦ ꯉꯥꯎꯁꯤꯟꯅꯗꯦ ꯑꯗꯨꯕꯨ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯇꯜꯂꯤ ꯖꯨꯋꯥ ꯁꯥꯟꯅꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯐꯈ꯭ꯔꯦ ꯍꯥꯟꯅ ꯅꯧꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯉꯥꯡꯕ ꯃꯇꯝꯗ ꯏꯅꯦꯝ ꯏꯀꯨ ꯂꯩꯕꯅꯤꯅ ꯀꯟꯅ ꯉꯥꯡꯕ ꯉꯝꯗꯦ ꯍꯦꯛ ꯁꯥꯎꯔꯒ ꯉꯥꯡꯕ ꯃꯇꯝꯗ ꯃꯧ ꯆꯤꯡꯒꯟꯕꯤ ꯍꯦꯛꯇ ꯇꯥꯏ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯤꯕ ꯏꯪꯈꯣꯜꯅꯨꯡ ꯑꯁꯤꯗ ꯑꯐꯕ ꯃꯤꯁꯨ ꯌꯥꯎꯏ ꯐꯠꯇꯕ ꯃꯤꯁꯨ ꯌꯥꯎꯏ ꯍꯥꯏꯕꯗꯨꯅꯤ ꯑꯩꯕꯨ ꯇꯣꯉꯥꯟ ꯆꯥꯎ ꯍꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯛꯄꯁꯨ ꯀꯣꯡꯒꯥꯏꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯗꯣ ꯂꯧꯔꯨꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯆꯍꯤ 2 ꯁꯨꯔꯁꯤꯐꯥꯎ ꯏꯃꯤꯠꯇ ꯑꯉꯥꯡ ꯎꯕ ꯐꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯆꯍꯤ ꯅꯧꯔꯤꯕꯅꯤꯅ ꯏꯅꯦꯝ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯅꯁꯨ ꯑꯉꯥꯡ ꯌꯥꯎꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯈꯜꯂꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯑꯩ ꯊꯥ ꯂꯦꯞꯄꯛꯈꯤ ꯑꯩꯅ ꯊꯥ ꯂꯦꯞꯄꯗꯣ ꯏꯄꯨꯔꯣꯏꯕꯗꯤ ꯊꯧꯁꯥꯗꯦ ꯃꯔꯝꯗꯤ ꯃꯥꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ ꯈꯔ ꯂꯩꯔꯒ ꯄꯥꯝꯃꯦꯅ ꯍꯥꯏ ꯑꯩꯁꯨ ꯃꯣꯏꯅ ꯊꯧꯁꯥꯗꯕ ꯎꯔꯒ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯎꯊꯣꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯛꯏꯕꯗꯤ ꯑꯩꯅ ꯑꯉꯥꯡ ꯍꯦꯛ ꯃꯤꯔꯣꯟꯈꯤꯕ ꯃꯇꯝꯗꯒꯤ ꯃꯪꯍꯥꯗ ꯑꯀꯤ ꯑꯀꯤꯕ ꯀꯌꯥ ꯃꯪꯕ ꯍꯧꯔꯛꯈꯤ ꯏꯁꯥꯁꯦ ꯄꯥꯈꯠꯄ ꯆꯤꯡꯅꯕ ꯐꯥꯎꯈꯤ ꯅꯨꯃꯤꯠ ꯑꯁꯦ ꯑꯩ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯤꯉꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯗꯦ ꯏꯅꯝꯃꯗ ꯆꯥꯛꯈꯨꯝꯗ ꯑꯝꯇ ꯆꯪꯕꯤꯔꯝꯃꯣ ꯍꯥꯏꯔꯝꯂꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯒ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯉꯥꯡꯁꯦ ꯀꯥꯏꯔꯛꯈꯤ ꯑꯩ ꯈꯨꯗꯛ ꯑꯗꯨꯗ ꯗꯣꯛꯇꯔ ꯆꯠꯀꯦ ꯈꯜꯂꯦ ꯑꯗꯨꯕꯨ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯋꯥꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯒ ꯗꯣꯛꯇꯔꯗ ꯑꯣꯏꯅ ꯆꯠꯂꯦ ꯗꯣꯛꯇꯔꯅ ꯑꯉꯥꯡꯁꯦ ꯃꯤꯍꯨꯟ ꯐꯪꯗ꯭ꯔꯦ ꯃꯁꯤ ꯇꯦꯡꯊꯣꯛꯈ꯭ꯔꯁꯤ ꯅꯠꯇ꯭ꯔꯗꯤ ꯐꯠꯇꯕ ꯂꯩꯔꯕꯗꯤ ꯐꯔꯣꯏꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯝ ꯆꯠꯂꯨꯒꯦꯁꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯩꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯅꯤꯛ ꯅꯤꯛ ꯂꯥꯎꯈꯤ ꯆꯍꯤ 2 ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯒ ꯑꯉꯥꯡ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯈꯤꯕꯗꯣ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯑꯁꯥ ꯀꯥꯏꯈꯤ ꯑꯩꯅ ꯌꯨꯝ ꯌꯧꯔꯕ ꯃꯇꯝꯗ ꯏꯅꯦꯝꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯉꯥꯡꯈꯤ ꯁ꯭ꯋꯥꯏꯗ ꯌꯦꯡꯉꯁꯨ ꯆꯞ ꯃꯥꯟꯅꯕꯗ ꯑꯥꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗꯤ ꯅꯣꯏꯗꯧꯅ ꯇꯧꯖꯔꯛꯇꯦ ꯗꯣꯛꯇꯔꯒ ꯑꯃꯠꯇ ꯌꯦꯡꯖꯔꯛꯇꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯈꯤ ꯎꯄꯥꯏ ꯂꯩꯇꯦ ꯄꯩꯁꯥꯁꯨ ꯂꯩꯇꯕꯒ ꯏꯄꯨꯔꯣꯏꯕꯅꯁꯨ ꯊꯧꯁꯥꯕꯤꯗꯕꯒ ꯍꯤꯗꯥꯛ ꯃꯍꯤ ꯑꯃ ꯂꯩꯔꯒ ꯑꯗꯨꯝ ꯊꯛꯆꯤꯜꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯋꯥꯈꯤꯕꯗꯣ ꯇꯝꯕꯗ ꯊꯣꯛꯑꯔꯣꯏ ꯍꯤꯗꯥꯛ ꯃꯍꯤꯗꯣ ꯍꯦꯛ ꯊꯛꯈꯤꯕ ꯃꯇꯝꯗ ꯃꯤꯅꯠ 5-10 ꯂꯩꯕꯒ ꯑꯩ ꯄꯨꯛꯁꯦ ꯌꯥꯝꯅ ꯀꯟꯅ ꯌꯦꯛꯄ ꯊꯤꯟꯕ ꯍꯧꯔꯛꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯉꯥꯡꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯀꯦꯜꯂꯛꯈꯤ ꯑꯩ ꯃꯗꯨ ꯄꯥꯏꯔꯒ ꯇꯣꯏꯂꯦꯠꯇ ꯆꯪꯉꯦ ꯃꯗꯨꯕꯨ ꯌꯦꯡꯉꯒ ꯑꯩ ꯄꯦꯟꯅ ꯀꯞꯆꯈꯤ ꯋꯥꯈꯟꯗꯁꯨ ꯈꯟꯈꯤ ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯀꯣ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯆꯍꯤ 3 ꯁꯨꯖꯤꯜꯂꯛꯑꯦ ꯌꯨꯝ ꯄꯥꯟꯕ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯪꯍꯥꯗ ꯑꯩ ꯂꯥꯏꯁꯪ ꯀꯌꯥꯗ ꯆꯠꯂꯒ ꯂꯥꯏ ꯑꯗꯨꯝ ꯈꯣꯏꯔꯝꯃꯦ ꯍꯥꯏꯔꯤꯕꯁꯦ ꯃꯪꯗꯅꯤꯀꯣ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯊꯣꯛꯂꯛꯑꯒ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯦ ꯑꯩꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃ ꯅꯤꯖꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯃꯥ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯅꯤꯖꯈꯤ ꯑꯗꯨꯕꯨ ꯏꯃꯥ ꯑꯗꯨꯅ ꯅꯪꯒꯤ ꯃꯇꯝ ꯋꯥꯠꯂꯤꯅ ꯍꯥꯏꯔꯝꯈꯤ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯇꯧꯈꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇꯁꯨ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯅ ꯃꯃꯥ ꯃꯤꯡꯊꯣꯟ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯂꯩꯔꯤꯕ ꯏꯅꯦꯝ ꯏꯅꯦꯁꯤꯡꯅꯁꯨ ꯑꯩꯅ ꯃꯆꯥꯅꯨꯄꯥ ꯃꯥꯡꯍꯜꯂꯦ ꯃꯌꯥꯁꯦ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯗꯁꯨ ꯋꯥꯔꯤ ꯁꯥꯔꯝꯈꯤ ꯏꯁꯥꯗꯐꯥꯎ ꯃꯤꯅ ꯍꯥꯏꯔꯛꯈꯤ ꯁꯦꯡꯅ ꯑꯩ ꯃꯄꯥꯟ ꯊꯣꯛꯅꯤꯡꯈꯤꯗꯦ ꯃꯌꯥꯝ ꯑꯩ ꯎꯕ ꯃꯇꯝꯗ ꯑꯉꯥꯡꯒꯤ ꯋꯥꯔꯤ ꯁꯥꯔꯛꯀꯅꯤ ꯍꯪꯉꯛꯀꯅꯤ ꯈꯜꯂꯨꯕ ꯃꯇꯝꯗꯁꯨ ꯑꯩ ꯁꯦꯡꯅ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯦ ꯑꯩ ꯆꯥꯛꯀꯧꯕꯁꯨ ꯆꯠꯅꯤꯡꯗꯦ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯏꯆꯦ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯅ ꯃꯥꯒꯤ ꯃꯆꯥ ꯄꯨꯔꯛꯑꯒ ꯍꯔꯥꯎꯅ ꯂꯥꯛꯄꯗꯣ ꯑꯩ ꯎꯔꯒ ꯑꯩꯕꯨ ꯑꯁꯨꯝꯅ ꯇꯧꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯊꯃꯣꯏꯗ ꯂꯣꯟꯅ ꯀꯞꯆꯈꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯅꯣꯡꯃꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯊꯥꯖꯗꯕ ꯃꯪ ꯑꯃ ꯃꯪꯈꯤ ꯃꯪ ꯑꯗꯨꯗ ꯑꯩꯒꯤ ꯏꯄꯥ ꯃꯥꯟꯕ ꯑꯃ ꯂꯥꯛꯈꯤ
ꯏꯄꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃꯅꯤꯌꯣꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯩ ꯑꯣꯛ ꯈꯣꯡꯅ ꯀꯞꯇꯨꯅ ꯃꯪꯗꯨꯗ ꯏꯄꯥ ꯑꯩ ꯃꯃꯥ ꯑꯣꯏꯕ ꯄꯥꯝꯃꯦ, ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ, ꯑꯩꯕꯨ ꯑꯉꯥꯡ ꯌꯥꯎꯍꯟꯕꯤꯌꯣ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯅꯤꯖꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯄꯥꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯅꯪꯒꯤ ꯑꯉꯥꯡꯗꯤ ꯃꯤꯁꯛ ꯑꯃꯗ ꯄꯤꯊꯣꯛꯈ꯭ꯔꯦꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯍꯥ ꯀꯅꯥꯗꯅꯣ ꯏꯄꯥ, ꯑꯩꯒꯤ ꯑꯉꯥꯡ ꯄꯤꯕꯤꯌꯣ, ꯑꯩꯕꯨ ꯑꯉꯥꯡ ꯌꯥꯎꯍꯟꯕꯤꯌꯣ ꯍꯥꯏꯗꯨꯅ ꯀꯞꯆꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯪꯗ ꯀꯞꯄꯗꯣ ꯇꯥꯏꯕꯪꯗꯁꯨ ꯐꯥꯎꯔꯕ ꯃꯥꯜꯂꯦ꯫ ꯏꯄꯨꯔꯣꯏꯕꯅ ꯑꯩꯕꯨ ꯍꯧꯗꯣꯔꯛꯈꯤ꯫ ꯇꯥꯕ꯭ꯔꯣ ꯅꯃꯤ ꯄꯥꯡꯉꯣ, ꯅꯪꯕꯨ ꯃꯪꯂꯥꯛꯅꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯊꯃꯣꯏꯁꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯈꯤ꯫ ꯑꯩꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯗꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯃꯃꯤꯠꯇꯣ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯒ ꯇꯨꯝꯃꯣꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ, ꯇꯨꯝꯃꯣ ꯍꯥꯏꯔꯝꯂꯒ ꯅꯤꯡꯉꯥꯏꯇꯅ ꯇꯨꯝꯈꯤ꯫ ꯑꯩꯗꯤ ꯑꯍꯤꯡꯗꯣ ꯇꯨꯝꯊꯕ ꯌꯥꯈꯤꯗꯦ, ꯋꯥꯈꯜꯁꯦ ꯖꯥꯠ ꯖꯥꯠ ꯈꯟꯈꯤ꯫ ꯃꯪꯗꯨꯗ ꯏꯄꯥ ꯃꯝꯕ ꯁꯛꯇꯝ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯀꯔꯤꯅꯣ, ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯄꯤꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩ ꯋꯥꯈꯜꯁꯦ ꯖꯥꯠ ꯖꯥꯠ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯑꯩ ꯋꯥꯈꯜ ꯂꯥꯛꯈꯤ꯫ ꯑꯩꯅ ꯂꯨꯍꯣꯡꯉꯝꯗꯥꯏ ꯃꯇꯝꯗ ꯏꯗꯣꯝꯆꯥꯅ ꯑꯩꯕꯨ ꯆꯥꯛ ꯀꯧꯔꯒ ꯑꯩꯕꯨ ꯄꯦꯜꯍꯜꯂꯒ ꯃꯥꯅ ꯃꯥꯒꯤ ꯑꯉꯥꯡ ꯅꯤꯍꯧꯕꯗꯣ ꯃꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯗꯨꯅꯔ ꯏꯗꯣꯝꯆꯥꯅ ꯑꯉꯥꯡ ꯅꯨꯄꯥ ꯅꯨꯄꯤ ꯄꯣꯛꯈ꯭ꯔꯤꯕ ꯍꯥꯏꯗꯨꯅꯁꯨ ꯋꯥꯈꯜꯁꯤꯗ ꯖꯥꯠ ꯖꯥꯠ ꯈꯟꯈꯤ꯫ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯔꯤꯅꯣ, ꯃꯌꯥꯝꯒꯤ ꯃꯣꯠꯁꯨ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯈꯪ ꯑꯍꯩ ꯌꯥꯎꯔꯒꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯝꯃꯣ꯫ ꯀꯨꯊꯤ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯅꯨꯄꯥ ꯅꯨꯄꯤ ꯄꯛꯅꯩ, ꯏꯁꯥ ꯃꯐꯝ ꯐꯩ ꯍꯥꯏꯅ ꯑꯗꯨꯃ ꯍꯥꯏ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯑꯉꯥꯡ ꯂꯩ ꯌꯥꯎꯅꯤꯅ ꯑꯗꯨꯃ ꯍꯥꯏ꯫ ꯗꯣꯛꯇꯔꯗ ꯌꯦꯡꯉꯦ, ꯑꯉꯥꯡ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯍꯦꯛꯇ ꯀꯥꯏ꯫ ꯑꯉꯥꯡ ꯀꯥꯏꯔꯝꯗꯥꯏꯗ ꯃꯪꯗ ꯑꯀꯤ ꯑꯀꯤꯕ ꯍꯦꯛꯇ ꯎꯏ, ꯏꯁꯥꯗ ꯄꯪꯀꯤꯗ ꯀꯤꯍꯜꯂꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯨꯝꯁꯤꯁꯨ ꯃꯤꯅ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤ, ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯪꯗ ꯑꯗꯨꯃꯛ ꯃꯪꯇꯥꯛ ꯑꯣꯏꯅ ꯄꯤ꯫ ꯑꯗꯨꯕꯨ ꯐꯖꯅ ꯇꯥꯛꯄꯗꯤ ꯑꯣꯏꯗꯦ, ꯂꯧꯁꯤꯟꯐꯝ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯍꯥꯟꯇ ꯃꯪ ꯑꯃ ꯃꯪꯉꯦ꯫ ꯃꯪꯗꯨꯗ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯅꯪꯁꯦ ꯅꯪꯒꯤ ꯊꯋꯥꯏꯁꯤ ꯃꯤꯅ ꯐꯥꯖꯤꯜꯂꯒ ꯊꯝꯃꯦ, ꯅꯁꯥꯗꯣ ꯑꯅꯝ ꯑꯍꯥꯆꯨꯅꯤ, ꯑꯉꯥꯎ ꯑꯐꯩꯗꯧꯅ ꯇꯧꯅꯤꯅ ꯍꯥꯏꯔꯝꯈꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯩ ꯏꯁꯥ ꯍꯧꯖꯤꯛ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯤ, ꯏꯁꯥꯗ ꯆꯣꯔꯣꯟ ꯄꯥꯔꯣꯟ ꯄꯪꯉꯥꯡꯗ ꯉꯥꯡꯅꯤꯡꯕ, ꯏꯁꯥꯁꯤ ꯄꯪꯁꯥꯗ ꯁꯥꯎꯅꯤꯡꯒꯦ ꯇꯧꯏ꯫ ꯗꯣꯛꯇꯔ ꯌꯦꯡꯉꯦ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯅ ꯍꯥꯏ꯫ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯀꯔꯤ ꯇꯧꯔꯒ ꯐꯒꯅꯤ ꯍꯥꯏꯕꯗꯨ ꯑꯈꯪꯕ ꯌꯥꯎꯔꯒꯗꯤ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯑꯩꯅ ꯑꯩꯒ ꯅꯛꯅꯕ ꯊꯥꯖꯕ ꯃꯤꯗ ꯍꯪꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯇꯧꯈ꯭ꯔꯤꯕꯗꯣ ꯃꯈꯣꯏꯅ ꯄꯣꯠꯁꯦꯝ ꯇꯧꯔꯤꯕꯅꯤ, ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ, ꯅꯪꯒ ꯈꯠꯅꯈꯤꯕ ꯃꯤ ꯂꯩꯕ꯭ꯔꯥ? ꯑꯗꯨꯒ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯑꯗꯨꯝꯅ ꯕꯣꯔ ꯅꯤꯕꯗꯣ ꯀꯅꯥꯝꯇꯗ ꯇꯧꯅꯗꯦ, ꯑꯗꯨꯁꯨ ꯍꯟꯗꯣꯛꯍꯜꯂꯣꯅ ꯍꯥꯏ꯫ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯈꯜꯂꯦ, ꯑꯗꯨꯕꯨ ꯆꯤꯡꯅꯕꯗꯤ ꯂꯩ, ꯀꯔꯝꯅꯗꯤ ꯍꯥꯏꯔꯨꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯃꯌꯥꯝꯅ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ, ꯌꯥꯅꯤꯡꯉꯤ ꯅꯠꯇ꯭ꯔꯒ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯃꯌꯥꯝ ꯑꯩꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯁꯤꯡꯕꯨꯟꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯥꯍꯩꯗꯕ ꯀꯌꯥ ꯊꯥꯒꯠꯂꯒ ꯃꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯖꯕ ꯂꯩꯖꯗꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯃꯌꯥꯝꯅꯁꯨ ꯎꯅꯔꯕ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥꯅ ꯐꯠꯇꯕ ꯂꯝꯆꯠ ꯆꯠꯄ, ꯃꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯁꯥꯗꯨꯅ ꯀꯣꯏꯅꯕ, ꯂꯩꯁꯥꯕꯤ ꯄꯥꯈꯪꯅ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯆꯠꯇꯨꯅ ꯃꯁꯥꯒꯤ ꯏꯖꯠꯄꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ, ꯃꯄꯥꯟ ꯂꯝꯗ ꯃꯍꯩ ꯇꯝꯕꯒꯤ ꯅꯃꯥꯗ ꯀꯅꯥꯁꯨ ꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯠꯇꯕ ꯂꯤꯆꯠ ꯀꯌా ꯆꯠꯄ, ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯟ ꯀꯌꯥꯅ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯃꯁꯥꯕꯨ ꯃꯥꯡꯍꯟꯕ, ꯃꯅꯤ ꯃꯃꯧ ꯌꯥꯅꯗꯕ, ꯃꯃꯧꯅ ꯃꯅꯦꯝ ꯑꯣꯠꯄ, ꯃꯅꯦꯝꯅ ꯃꯃꯧ ꯑꯣꯠꯄ ꯀꯌꯥꯁꯨ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯍꯟꯖꯔꯒ ꯃꯁꯤꯅ ꯑꯐꯕ ꯀꯔꯤꯁꯨ ꯑꯣꯏꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯏꯁꯥ ꯃꯥꯡꯂꯕ ꯃꯇꯨꯡ ꯏꯃꯨꯡ ꯀꯥꯏꯔꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯅ ꯑꯐꯕ ꯑꯣꯏꯔꯣꯏ, ꯀꯥꯟꯅꯔꯣꯏ ꯍꯥꯏꯕꯗꯨ ꯈꯪꯍꯟꯅꯤꯡꯕꯗꯒꯤ ꯑꯩꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯗꯒꯤ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯖꯕ,
ꯑꯗꯨꯒ ꯑꯩꯅ ꯀꯣꯏꯅ ꯆꯠꯆꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯋꯥꯔꯤ ꯈꯔ ꯂꯧꯈꯠꯆꯔꯕ ꯃꯇꯨꯡ ꯑꯩꯅ ꯃꯗꯨꯕꯨ ꯁꯦꯝꯗꯣꯛꯆꯔꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯊꯥꯒꯠꯆꯕ ꯈꯛꯇꯅꯤ꯫ ꯑꯩꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯔꯤ ꯊꯥꯒꯠꯄ ꯃꯇꯝꯗ ꯐꯖꯗꯕ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯁꯦꯝꯗꯣꯛꯃꯤꯟꯅꯁꯤ, ꯍꯥꯟꯅ ꯍꯦꯛꯇ ꯑꯔꯥꯟꯕꯔꯣꯝꯗ ꯄꯥꯎꯊꯣꯛꯄꯤꯕꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯃꯌꯥꯝ, ꯑꯩꯁꯨ ꯍꯛꯆꯥꯡ ꯀꯌꯥ ꯐꯠꯇꯕꯅ ꯋꯥꯔꯤ ꯀꯌꯥ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄ ꯉꯝꯖꯗ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯒꯤ ꯋꯥꯔꯤꯁꯤ, ꯆꯦꯅꯦꯜꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯦ, ꯃꯔꯨ ꯑꯣꯏꯅ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯒ ꯆꯤꯡꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯇꯥꯕꯤ ꯍꯥꯏꯕ ꯈꯪꯖꯩ꯫ ꯀꯣꯃꯦꯟ ꯀꯌꯥꯁꯨ ꯇꯧꯕꯤꯔꯛꯏ, ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯊꯧꯖꯥꯟꯗꯒꯤ ꯉꯁꯤ ꯑꯩꯅ ꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯕ ꯉꯝꯖꯔꯤꯕꯅꯤ꯫ ꯃꯗꯨꯅ ꯃꯌꯥꯝ, ꯑꯩꯈꯛꯀꯤ ꯆꯦꯅꯦꯜ ꯑꯁꯤꯗꯒꯤ ꯀꯥꯟꯅꯕ ꯑꯣꯏꯖꯔꯣꯏꯒꯦ, ꯑꯩꯒꯤ ꯊꯥꯒꯤ ꯐꯪꯕ ꯁꯦꯟꯐꯝꯗꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯑꯩꯒꯤ ꯐꯪꯕ ꯄꯩꯁꯥꯗꯒꯤ ꯇꯪꯈꯥꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯆꯒꯦ꯫ ꯃꯔꯨ ꯑꯣꯏꯅ ꯌꯥꯝꯅ ꯉꯝꯗ꯭ꯔꯕꯁꯨ ꯃꯐꯝ ꯆꯥꯃ, ꯍꯥꯏꯗꯤ ꯃꯤꯑꯣꯏ ꯆꯥꯃꯗ ꯑꯩ ꯃꯇꯦꯡ ꯑꯁꯤ ꯇꯧꯖꯒꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯕꯁꯨ ꯑꯩ ꯏꯁꯣꯔꯗ ꯊꯧꯅꯤꯖꯒꯦ꯫ ꯑꯩ ꯃꯇꯦꯡ ꯑꯁꯤ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯛꯄ ꯀꯨꯏꯔꯦ, ꯑꯗꯨꯅ ꯃꯃꯥꯡꯗꯁꯨ ꯑꯉꯝꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯄꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯟꯗꯝꯁꯤ ꯇꯪꯈꯥꯏ ꯆꯜꯂꯕ ꯃꯇꯝꯗ ꯃꯌꯥꯝꯗꯁꯨ ꯁꯣꯏꯗꯅ ꯑꯩꯅ ꯄꯥꯡꯖꯈꯤꯕ ꯃꯇꯦꯡꯁꯤꯡ, ꯃꯐꯝꯁꯤꯡ ꯑꯗꯨꯁꯨ ꯈꯪꯍꯟꯖꯔꯛꯀꯦ꯫ ꯃꯁꯤꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯍꯥꯡꯖꯕꯒꯤ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯖꯒꯦ꯫ ꯑꯩꯒꯤꯁꯤ ꯄꯥꯡꯕ ꯅꯠꯆꯗꯦ, ꯑꯩꯒꯤ ꯑꯉꯝꯕ ꯈꯔ ꯀꯠꯊꯣꯛꯆꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯇꯪ ꯅꯠꯇꯦ, ꯆꯤꯡꯃꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯗꯤ ꯃꯩꯇꯩꯗ ꯑꯍꯨꯝꯃꯛꯇ ꯀꯠꯆꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯩꯁꯨ ꯅꯥꯗ ꯌꯦꯛꯇꯅ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ, ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ, ꯃꯌꯥꯝꯗꯁꯨ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯤꯊꯣꯛꯑꯒ ꯈꯪꯍꯜꯂꯒ ꯀꯥꯟꯅꯕ ꯈꯔꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯟꯕꯤꯕ ꯋꯥꯔꯤ ꯂꯩꯔꯒꯗꯤ ꯃꯌꯥꯝꯅ ꯊꯥꯕꯤꯔꯛꯎ, ꯃꯌꯥꯝꯒꯤꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯀꯠꯆꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯇꯧꯍꯟꯅꯤꯡꯕ ꯋꯥꯐꯝꯁꯨ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫